2023기 Megi Detrida Iramdam Manipur Himalaya Pakta Narco terrorist Missingna Landara Puna Athowa Kaya Athobi Kaya Unsina Nikham Oi Thava Makhoi gi tama akhoina ngasigi numisida thokhiba lana sibu akhoina athaubi leihidraba mayamdogi mafamda akhoina candle light thana kai kunabo uchari sargagi leikonda ingna sikna makhoibo yatabo oirasanu hairagina akhoi takhel leima tangmang luki maikai dagi kai kunabo uchaduna मैडम मैं को क्वेश्चन है नहीं क्वेश्चन है नहीं ना क्वेश्चन मांग ला आई नहीं तो एकदम पेनोरामा काफी हम तो पेनोरामा काफी